ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯍꯞꯇꯥꯁꯤꯒꯤ ꯀꯥꯔꯗ ꯔꯤꯗꯤꯡꯅꯦ ꯑꯗꯨꯒ ꯄꯦꯟꯂꯨꯝꯒ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯣ ꯄꯦꯟꯂꯨꯝ ꯐꯥꯔꯁ ꯇꯥꯏꯝ ꯌꯦꯡꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯕꯣꯔꯗ ꯑꯃ ꯂꯩꯁꯦꯀꯣ ꯕꯣꯔꯗꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯀꯣ ꯅꯨꯃꯤꯠ ꯊꯥꯔꯒ ꯅꯨꯃꯤꯠ ꯇꯔꯦꯠꯅꯤ ꯀꯩꯅꯣꯁꯦ ꯃꯁꯤꯡꯁꯦ ꯊꯥꯔꯒ ꯂꯩꯔꯦꯀꯣ ꯍꯥꯏꯗ ꯊꯥ ꯇꯔꯥꯅꯤꯊꯣꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯌꯦꯁ ꯑꯣꯔ ꯅꯣꯒꯤ ꯑꯟꯁꯔꯁ ꯍꯥꯏꯕ ꯑꯃ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ crystalꯒꯤ energy ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯌꯦꯡꯗꯣꯏꯅꯦꯕ ꯑꯗꯣ ꯀꯩꯅꯣꯝꯃ ꯁꯨꯝ ꯈꯟꯕꯤꯌꯣ ꯉꯥꯛꯇꯪꯀꯣ ꯍꯥꯏꯗꯤ ꯍꯦꯛ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯃꯥꯏꯟꯗ ꯐꯠꯂꯥꯎ ꯂꯥꯛꯀꯦꯅ ꯈꯜꯂꯁꯦ ꯚꯤꯗꯤꯑꯣꯁꯦ ꯄꯣꯁ ꯇꯧꯔꯒ ꯉꯥꯛꯇꯪ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯒꯦ ꯈꯣꯠꯀꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯗꯣ ꯉꯥꯛꯇꯪ ꯈꯟꯕꯤꯔꯦꯅꯀꯣ ꯑꯗꯨꯒ ꯆꯦꯛ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯦ ꯄꯣꯖꯤꯇꯤቭ ꯁꯥꯏꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯥꯛꯄꯁꯨ ꯑꯣꯏꯁꯅꯨꯀꯣ ꯑꯦꯄ꯭ꯔꯤꯜ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯑꯦꯄ꯭ꯔꯤꯜ ꯄꯣꯖꯤꯕ꯭ꯂꯤ ꯑꯦꯄ꯭ꯔꯤꯜ ꯑꯣꯔ ꯁꯦꯞꯇꯦꯝꯕꯔꯒꯨꯝꯕꯀꯣ ꯅꯨꯃꯤꯠꯇ ꯍꯥꯏꯔꯒꯅ ꯁꯦꯇꯔꯗꯦꯒ ꯋꯦꯅꯁꯗꯦꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯄꯦꯟꯂꯨꯝꯁꯤꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯏꯄꯣꯛ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯔꯠ ꯑꯃꯃꯝ ꯈꯛꯇꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯦꯡꯉꯁꯦꯀꯣ ꯑꯗꯣ ꯒꯥꯏꯗꯦꯟꯁꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯀꯥꯔꯠꯁꯦ ꯑꯅꯤ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗꯒꯤ ꯑꯅꯤ ꯑꯃꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯀꯜ ꯀꯥꯔꯠꯇꯒꯤ ꯀꯥꯔꯠ ꯑꯃꯃꯝ ꯑꯃꯒ ꯁꯠꯇꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯌꯦꯡꯁꯦꯀꯣ ꯑꯗꯣ ꯁꯤꯗꯒꯤꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯣꯡꯃꯥꯏꯖꯤꯡ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯁꯤꯗꯀꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯌꯨꯝꯁꯀꯩꯁꯀꯣ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯊꯥꯡꯖꯀꯣ ꯑꯩ ꯃꯄꯥꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯀꯥꯟ ꯂꯩꯔꯛꯄ ꯌꯨꯝꯁꯀꯩꯁ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯊꯥꯡꯖꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯔꯦ ꯑꯗꯨꯒ ꯑꯦꯟꯖꯦꯜ ꯀꯥꯔꯠꯇꯒꯤꯅ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯑꯗꯨꯝ ꯍꯥꯟꯅ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯊꯝꯃꯁꯦꯀꯣ ꯀꯥꯔꯠꯁꯤꯡꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯅꯕꯀꯣ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠ ꯇꯔꯦꯠꯁꯦꯀꯣ ꯀꯥꯔꯠ ꯇꯔꯦꯠ ꯍꯥꯏꯔꯒꯗꯤ ꯗꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯐꯥꯔꯁ ꯀꯥꯔꯠ ꯅꯣꯡꯃꯥꯏꯖꯤꯡ ꯌꯦꯡꯉꯁꯦꯀꯣ ꯅꯣꯡꯃꯥꯏꯖꯤꯡꯁꯦꯀꯣ ꯌꯥꯝ ꯐꯖꯅ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦꯀꯣ ꯄꯣꯠꯁꯤꯡꯁꯦꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯤꯡꯁꯦ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩ ꯀꯩꯅꯣꯝꯃ ꯉꯥꯏꯔꯒ ꯂꯩꯌꯦꯅ ꯈꯜꯂꯁꯦꯕ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤꯒꯤ ꯃꯤꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯛꯄ ꯅꯠꯇ꯭ꯔꯒ ꯁꯤ ꯊꯕꯛꯁꯤꯃ ꯑꯩꯉꯣꯟꯗ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯁꯦ ꯑꯣꯏꯍꯟꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯑꯦꯝꯕꯤꯁꯤꯌꯁ ꯌꯥꯝ ꯑꯣꯏꯀꯣ ꯍꯧꯖꯤꯛꯁꯦ ꯑꯦꯝꯕꯤꯁꯤꯌꯁ ꯌꯥꯝ ꯑꯣꯏ ꯑꯗꯨꯒ ꯍꯥꯏꯇꯥꯔꯦ ꯑꯦꯅꯔꯖꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯑꯩꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣ ꯂꯩꯔꯝꯒꯅꯤꯀꯣ ꯏꯁꯥꯗ ꯍꯧꯖꯤꯛꯁꯦꯀꯣ ꯑꯦꯛꯁꯟ ꯂꯧꯒꯦ ꯍꯧꯖꯤꯛ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯔꯕ ꯃꯇꯝꯅꯤ ꯀꯥꯏꯅ ꯏꯁꯥ ꯏꯊꯟꯗ ꯈꯜꯂꯛꯄꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯁ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯣꯠꯁ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯐꯖꯅ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯨꯗꯒꯤ ꯍꯦꯟꯅ ꯐꯅ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯦꯟꯖꯦꯜ ꯀꯥꯔꯠꯇ ꯂꯥꯛꯏꯁꯦ ꯁꯛꯁꯦꯁ ꯁꯤꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯁꯛꯁꯦꯁ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯁꯛꯁꯦꯁ ꯍꯥꯏꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯅ ꯑꯣꯏꯔꯦꯀꯣ ꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯏꯕ ꯀꯥꯔꯠꯁꯦꯀꯣ ꯑꯅꯤꯁꯨꯝꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯂꯩꯕꯥꯛꯄꯣꯛꯄ ꯅꯤꯡꯊꯧꯀꯥꯕꯀꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯅꯤꯡꯊꯧꯀꯥꯕꯁꯤꯅ ꯍꯥꯏꯗꯤ ꯀꯥꯔꯠꯁꯦ ꯈꯤꯇꯪ ꯅꯦꯒꯦꯇꯤቭ ꯑꯣꯏꯔꯦꯀꯣ ꯅꯦꯒꯦꯇꯤቭ ꯑꯣꯏꯔꯦ ꯍꯥꯏ ꯁꯔꯥꯎꯟꯗꯤꯡꯒꯨꯝꯕ ꯌꯥꯝꯅ ꯐꯠꯇꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕꯁꯨ ꯑꯣꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯁꯔꯥꯎꯟꯗꯤꯡ ꯐꯠꯇꯕ ꯄ꯭ꯂꯁ ꯍꯥꯏꯗꯤ ꯑꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯅꯤꯡꯁꯦ ꯃꯈꯜ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯂꯩꯀꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯑꯣꯏꯍꯟꯅꯤꯡꯗꯕ ꯄꯣꯠ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯁꯕꯦꯟꯗꯒ ꯍꯥꯏꯔꯒꯁꯨ ꯏꯆꯥꯗꯒ ꯍꯥꯏꯔꯒꯁꯨꯀꯣ ꯐꯠꯇꯕ ꯑꯦꯗꯤꯛꯁꯟꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯂꯩꯀꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯅ ꯑꯣꯚꯔꯀꯝ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯋꯦꯒꯨꯝꯕ ꯊꯤꯕꯤꯌꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤ ꯑꯩ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯦ ꯍꯤꯗꯥꯛ ꯌꯥꯝ ꯊꯛꯄꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯅꯤꯁꯥ ꯄꯁꯥ ꯆꯥꯕꯅꯤ ꯈꯪꯗꯦ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕ ꯐꯤꯜꯒꯨꯝꯕ ꯇꯧꯕ ꯑꯃꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯔꯤꯖꯟꯗꯨꯃ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯃꯤꯅ ꯃꯌꯥꯝ ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯟꯕ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦ ꯅꯦꯒꯦꯇꯤꯚꯤꯇꯤ ꯈꯔ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯅꯤꯡꯊꯧꯀꯥꯕꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒ ꯍꯟꯗꯛꯀꯤ ꯋꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯦꯀꯣ ꯍꯥꯏꯗꯤ ꯀꯥꯔꯇꯦꯃꯦꯟ ꯏꯠꯁ ꯑꯞ ꯇꯨ ꯌꯨ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯟ ꯂꯧꯒꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤꯕ ꯄꯣꯠꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯌꯨꯝꯗꯨꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯁꯨ ꯃꯦꯝꯕꯔ ꯑꯃꯅꯦ ꯑꯩꯁꯨ ꯃꯀꯣꯛ ꯑꯃꯅꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯀꯣꯛ ꯑꯃꯅꯦ ꯍꯥꯏꯔꯒꯗꯤ ꯃꯃꯥ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯤ ꯍꯦꯗ ꯑꯣꯐ ꯗ ꯐꯦꯃꯤꯂꯤꯒꯨꯝꯕꯁꯨ ꯃꯥꯁꯨ ꯑꯗꯨꯝ ꯑꯣꯏꯖꯩꯅꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯐꯖꯅ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯕ ꯌꯥꯒꯅꯤꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ
ꯁꯦꯝꯖꯟꯕ ꯁꯥꯖꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯝ ꯇꯧꯕ ꯉꯝꯒꯅꯤꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯩꯔꯦꯀꯣ ꯃꯟꯗꯦꯀꯣ ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠꯀꯤ ꯑꯃꯨꯛ ꯌꯦꯡꯉꯁꯦꯀꯣ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯐꯩꯌꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯑꯦꯟꯖꯦꯜ ꯀꯥꯔꯠꯁꯤꯅ ꯍꯥꯏꯁꯦ ꯂꯦꯠ ꯒꯣ ꯇꯧꯍꯜꯂꯣ ꯍꯥꯏ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯂꯩꯔꯒꯗꯤ ꯍꯣꯜ ꯇꯧꯔ ꯊꯝꯒꯅꯣ ꯆꯠꯍꯟꯒꯔꯣ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗꯕ ꯃꯤ ꯀꯥꯟꯅꯗꯕ ꯄꯣꯠ ꯀꯥꯟꯅꯗ꯭ꯔꯕ ꯋꯥ ꯀꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯉꯔꯥꯡ ꯅꯍꯥꯟ ꯃꯃꯥꯡ ꯆꯍꯤꯗ ꯃꯤ ꯈꯪꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯈꯤ ꯅꯠꯇ꯭ꯔꯒ ꯅꯍꯥꯟ ꯀꯩꯅꯣꯝ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯜꯂꯒ ꯂꯩꯒꯅꯣ ꯃꯥꯅ ꯐꯠꯇꯕ ꯇꯧꯔꯛꯀꯦꯔꯥ ꯈꯣꯠꯂꯛꯀꯦꯔꯥ ꯖꯁ ꯂꯦꯠ ꯒꯣ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯄꯥꯏꯁꯜꯂꯒ ꯂꯩꯔꯒꯅꯣꯕ ꯍꯥꯏꯗꯤ ꯐꯠꯇꯕ ꯄꯣꯠ ꯍꯥꯏꯁꯦ ꯄꯥꯏꯁꯜꯂꯒ ꯑꯦꯅꯔꯖꯤ ꯐꯠꯇꯕꯗꯣ ꯄꯥꯏꯁꯜꯂꯒ ꯂꯩꯗꯣꯏꯅ ꯇꯥꯔꯒꯗꯤ ꯆꯠꯍꯟꯒꯣꯕ ꯊꯥꯗꯣꯛꯈ꯭ꯔꯗꯤ ꯈꯨꯠꯇꯩ ꯊꯥꯗꯣꯛꯈ꯭ꯔꯗꯤ ꯃꯥꯡꯈꯤꯅ ꯆꯠꯈꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯂꯦꯠ ꯒꯣ ꯇꯧꯍꯟꯈꯤꯕ ꯄꯣꯠꯁꯦ ꯍꯣꯜ ꯇꯧꯔ ꯊꯝꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯦꯅ ꯈꯜꯂꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯈꯟꯖꯜꯂꯒ ꯂꯩꯒꯅꯨꯀꯣ ꯁꯤꯗ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯁꯦ ꯁꯤꯗ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯝꯕꯔ 3 ꯀꯥꯔꯠ ꯂꯥꯛꯑꯦꯀꯣ ꯅꯝꯕर 3 ꯀꯥꯔꯠꯁꯦ ꯌꯥꯝ ꯄꯣꯖꯤꯇꯤቭ ꯑꯣꯏꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯤꯗ ꯍꯥꯏꯗꯤ ꯐꯔꯇꯤꯂꯤꯇꯤꯒꯨꯝꯕ ꯑꯗꯨꯝꯕꯁꯨ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯄ꯭रेगनेंसीꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯈꯔ ꯂꯥꯛꯀꯅꯤꯀꯣ ꯀꯩꯅꯣ ꯇꯧꯕ ꯃꯦरिड ꯀꯄꯜꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯄ꯭रेगनेंसीꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯣꯜꯋꯦꯁ ꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯁꯦꯀꯣ ꯏꯟꯇ꯭ꯌꯨꯁꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯎ ꯑꯩꯒꯤ ꯏꯟꯇ꯭ꯌꯨꯁꯟꯁꯦ ꯂꯤꯁꯟ ꯇꯨ ꯌꯣꯔ ꯏꯟꯇ꯭ꯌꯨꯁꯟꯁ ꯍꯥꯏꯅ ꯍꯥꯏꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯑꯗꯨꯒ ꯁꯨꯝ ꯑꯩꯅꯒ ꯄ꯭ꯂꯥꯟ ꯇꯧꯈꯤꯕ ꯄꯣꯠꯀꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯒꯨꯝꯕ ꯔꯤꯋꯥꯔꯗꯀꯨꯝꯕ ꯔꯤꯖꯜꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯥꯛꯄꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯄꯣꯛꯄꯒꯤ ꯂꯩꯔꯦ ꯃꯊꯪꯀꯣ ꯌꯨꯝꯁꯦ ꯀꯩꯁꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯂꯥꯛꯄ ꯌꯥꯏꯀꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯂꯥꯛꯄ ꯌꯥꯏ ꯑꯅꯧꯕ ꯊꯕꯛ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯑꯅꯧꯕ ꯔꯤꯂꯦꯁꯟship ꯀꯔꯤ ꯀꯔꯥ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯆꯪꯉꯛꯄ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯆꯪꯉꯛꯄꯁꯦ ꯑꯐꯕꯗꯤ ꯑꯣꯏꯌꯦꯕ ꯑꯇꯥꯔꯒꯁꯨ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯤꯖꯜꯂꯣꯅ ꯍꯥꯏꯔꯤꯕ ꯍꯥꯏꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏꯗꯤ ꯈꯪꯗꯣꯛꯄꯗꯣ ꯃꯤꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯊꯕꯛꯇꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯄꯣꯠꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯏꯟꯐꯣꯔꯃꯦꯁꯟꯁ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯤꯒꯣꯅ ꯍꯥꯏꯔꯤꯕꯁꯤꯗꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯀꯩꯁ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯟꯒꯤꯀꯣ ꯁꯒꯣꯜꯁꯦꯟꯒꯤꯅ ꯗꯁꯟ ꯂꯥꯛꯑꯦꯀꯣ ꯗꯁꯟꯁꯦ ꯍꯥꯏꯗꯤ ꯇꯥꯔꯣꯗ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯀꯥꯔꯠꯅꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯀꯥꯔꯠꯅꯦ ꯁꯤꯅ ꯀꯩꯅꯣꯗ ꯔꯤꯄ꯭ꯔꯦꯖꯦꯟ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯁꯛꯁꯦꯁ ꯂꯩꯒꯅꯤꯀꯣ ꯏꯁꯥ ꯏꯊꯟꯗꯀꯣ ꯌꯥꯝꯅ ꯑꯦꯟꯊꯨꯖꯤꯌꯥꯁꯇꯤꯛ ꯑꯣꯏꯕ ꯀꯥꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯐꯤꯜ ꯇꯧꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯈꯣꯠꯄ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯏꯁꯥꯗ ꯍꯣꯠꯅꯅꯤꯡꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯐꯥꯎꯒꯅꯤꯀꯣ ꯑꯗꯨꯒ ꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯄꯣꯖꯤꯇꯤꯚꯤꯇꯤ ꯌꯥꯝꯅ ꯂꯩꯀꯣ ꯁꯛꯁꯦꯁꯀꯨꯝꯕ ꯌꯥꯝꯅ ꯄꯤꯒꯅꯤ ꯄ꯭ꯔꯣꯕ꯭ꯂꯝꯁꯀꯨꯝꯕ ꯂꯩꯔꯝꯃꯦꯅ ꯈꯜꯂꯁꯦ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯃꯅꯤꯡꯗ ꯂꯩꯍꯧꯔꯦꯅ ꯈꯜꯂꯣ ꯋꯥꯈꯟꯗꯀꯣ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯄ꯭ꯔꯣꯕ꯭ꯂꯝ ꯃꯌꯥꯝ ꯐꯦꯁ ꯇꯧꯋꯦꯅ ꯈꯜꯂꯁꯦ ꯄ꯭ꯔꯣꯕ꯭ꯂꯝꯁꯦ ꯇꯞꯅꯀꯣ ꯑꯩꯈꯣꯏꯅ ꯑꯥꯏꯁꯇꯒꯤ ꯃꯍꯤ ꯂꯥꯡꯊꯣꯛꯑꯒ ꯏꯁꯤꯡ ꯑꯣꯏꯅ ꯆꯠꯈ꯭ꯔꯦꯅ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯐꯝꯖꯤꯜꯂꯒ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯝ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯍꯤ ꯂꯥꯡꯊꯣꯛꯑ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯕꯤꯌꯨꯀꯣ ꯑꯩꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯕ ꯃꯤꯉꯩꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯍꯦꯜꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯐꯪꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗꯣ ꯃꯊꯪꯒꯤꯁꯤꯅ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤꯀꯣ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤꯁꯤ ꯂꯩꯀꯣ ꯁꯤꯗ ꯂꯩꯁꯦ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯍꯧꯖꯤꯛꯁꯦ ꯇꯧꯒꯦꯅ ꯈꯟꯕ ꯌꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯄꯥꯡꯊꯣꯛꯄꯗꯤ ꯍꯧꯖꯤꯛ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯈꯜꯂꯒ ꯑꯦꯛꯁꯟ ꯂꯧꯗꯗꯅ ꯂꯩꯕꯗꯣ ꯁꯤꯗ ꯂꯩꯁꯦꯀꯣ ꯑꯗꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯈꯪꯗꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯗꯃꯥ ꯑꯃ ꯍꯩꯌꯦꯕ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯩꯒꯅꯤ ꯀꯩꯅꯤ ꯈꯨꯠ ꯁꯥ ꯍꯩꯕ ꯈꯣꯠꯄ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯩꯔꯒꯁꯨ ꯂꯣꯏꯅ ꯐꯛꯆꯜꯂꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯋꯦꯀꯣ ꯑꯗꯣ ꯐꯛꯆꯜꯂꯒ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤꯛꯁꯦ ꯐꯅ ꯇꯝꯃꯛꯑꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯆꯍꯤ 2 ꯀꯩꯅꯣ ꯇꯧꯔꯒ ꯀꯩꯝ ꯇꯧꯗꯅ ꯑꯉꯥꯡ ꯁꯦꯟꯅ ꯂꯩ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯝꯈꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯀꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯇꯦꯂꯦꯟ ꯑꯩꯒꯤ ꯍꯩꯖꯔꯤꯕ ꯈꯪꯖꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯋꯔꯛ ꯇꯧꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯁꯤꯗꯅꯦ ꯍꯥꯏꯅ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯈꯜꯂꯒ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯄ꯭ꯂꯥꯟ ꯃꯌꯥꯝꯗꯣ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯕꯤꯌꯣ ꯑꯦꯛꯁꯟ ꯂꯧꯕꯤꯌꯣ ꯈꯣꯠꯄꯤꯌꯣꯀꯣ ꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯅ ꯑꯩꯉꯣꯟꯗ ꯍꯔꯠ ꯇꯧꯔꯛꯈꯤꯕ ꯃꯤꯒꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯉꯥꯛꯄꯤꯌꯣ ꯃꯣꯏꯁꯤꯡꯗꯣꯀꯣ ꯍꯥꯏꯗꯤꯀꯣ ꯑꯩꯅ ꯅꯣꯏꯕꯨ ꯉꯥꯛꯄꯤꯔꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯄꯗꯣ ꯍꯥꯏꯗꯤ ꯃꯤ ꯑꯃꯒ ꯁꯤ ꯃꯤꯁꯤꯅ ꯑꯩꯉꯣꯟda ꯐꯠꯇꯕ ꯑꯃ ꯍꯥꯏꯔꯛꯑꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯋꯥꯔꯧꯔꯒ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯑꯦꯅꯔꯖꯤ ꯐꯠꯇꯕꯗꯣ ꯑꯗꯨꯝ ꯀꯅꯦꯛ ꯇꯧꯔꯒ ꯂꯩꯗꯣꯏꯅꯤꯅ ꯑꯁ ꯃꯥꯗꯣ ꯑꯩꯅ ꯉꯥꯛꯄꯤꯈ꯭ꯔꯦꯅ ꯈꯜꯂꯒꯗꯤ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯂꯣꯏꯁꯟꯅꯩꯅ ꯍꯥꯏꯗꯤ ꯉꯥꯛꯄꯤꯕ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯁꯦ ꯐꯣꯔꯒꯤꯞꯅꯦꯁ ꯍꯥꯏꯔꯒꯗꯤ ꯄꯣꯠꯇꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯀꯠꯇꯤꯡ ꯇꯧꯈꯤꯕꯩ ꯍꯥꯏꯗꯤ ꯂꯪ ꯑꯃ ꯂꯩꯔꯝꯃꯦ ꯂꯪ ꯑꯗꯨꯝ ꯁꯝꯅꯔ ꯂꯩꯕ ꯂꯪꯗꯣ ꯍꯥꯏꯗꯤ ꯄꯠ ꯂꯥꯎ ꯀꯛꯊꯠꯂꯒ ꯍꯥꯏꯗꯤ ꯀꯠ ꯇꯧꯅꯔꯒ ꯍꯥꯏꯗꯤ ꯂꯣꯏꯔꯦꯅ ꯉꯁꯥꯏꯒꯤ ꯑꯦꯅꯔꯖꯤ ꯐꯠꯇꯕꯁꯨ ꯂꯥꯛꯑꯔꯣꯏ ꯑꯗꯨꯒ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯒꯤ ꯑꯐꯕꯗꯣ ꯑꯗꯨꯝ ꯂꯩꯖꯔꯅꯤꯀꯣ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯍꯥꯏꯗꯤ ꯀꯠ ꯑꯣꯐꯀꯨꯝꯕ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯐꯣꯔꯒꯤꯞꯅꯦꯁ ꯍꯥꯏꯅ ꯍꯥꯏꯔꯒ ꯁꯤꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯊꯥꯡꯖꯁꯦ ꯀꯣ ꯌꯥꯝ ꯗꯤꯁꯑꯄꯣꯏꯟꯇꯦꯗ ꯑꯣꯏꯀꯣ ꯇꯧꯔꯤꯁꯦ ꯗꯤꯁꯑꯄꯣꯏꯟꯇꯦꯗ ꯑꯣꯏ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯑꯩꯅ ꯈꯜꯂꯝꯕꯒ ꯑꯣꯏꯊꯣꯔꯛꯄ ꯈꯣꯠꯄꯒ ꯌꯥꯝꯅ ꯆꯥꯟꯅꯗꯕꯗꯣ ꯑꯃꯈꯛ ꯗꯤꯁꯑꯄꯣꯏꯟꯇꯦꯗ ꯑꯣꯏꯕ ꯔꯤꯒ꯭ꯔꯦꯠꯀꯨꯝꯕ ꯑꯣꯏꯕ ꯑꯩꯁꯦ ꯀꯩꯅꯨꯡꯒꯤ ꯇꯧꯖꯔꯨꯔꯕꯅꯦ ꯇꯧꯔꯨꯔꯕꯅꯦ ꯍꯥꯏꯗꯤ ꯑꯩ ꯃꯌꯥꯝ ꯑꯃ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯦ ꯑꯁꯥꯗꯣ ꯑꯃꯈꯛ ꯀꯥꯏꯕ ꯅꯠꯇ꯭ꯔꯒ ꯐꯨꯜꯐꯤꯜ ꯑꯣꯏꯗꯕꯗꯣ ꯈꯇꯪ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯀꯣ ꯑꯗꯣ ꯈꯟꯕ ꯌꯥꯗꯦꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯒꯁꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯇꯨꯡꯗ ꯑꯩꯉꯣꯟꯗ
कानब लाकनी अपॉर्चुनिटीज लाकनी अतोप अतोप मखल मैम वे अमा करी अमा लाकनी को अदो सिदा सोम का हाइको लिसन टू योर इंट्यूशंस एंड हाइको हाइदि नंग नसादा थाजब थमो नंग न खल्लिबा पोतो हाइदि पांगथो आई कैनोम पेखा थागे खोटके काइना खंगे नत्रग आई थबा होगे काय हारगदि को मोइना करी हारकनी माना करी हारकनी खोलकनी हाइबदो अदुम मैम दो केम खनगनो हाइतारे को आइना तौरिबा आइना पामेबा आइना खल्लिबा पोतो पांगथोकपिबा को सिदा लेरे को अखोगी हंदकी हप्तागी ओइना टारो कार्ड रीडिंग से को पेंडुंगा कार्ड रीडिंग गा थैंक यू